ꯄꯥꯎꯁꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯁꯛꯈꯪꯗꯕꯁꯤꯡꯅ ꯇꯣꯉꯥꯟꯕ ꯃꯐꯝ ꯑꯅꯤꯗ ꯕꯣꯝ ꯊꯝꯖꯤꯟꯗꯨꯅ ꯑꯀꯤ ꯑꯈꯪ ꯄꯣꯛꯍꯜꯂꯝꯂꯦ꯫ ꯂꯝꯗꯝ ꯑꯁꯤꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯌꯨꯝꯗ ꯑꯃꯗꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯗ ꯕꯣꯝ ꯄꯣꯈꯥꯏꯍꯟꯗꯨꯅ ꯑꯀꯤ ꯑꯈꯪ ꯄꯣꯛꯍꯟꯕꯒꯤ ꯊꯧꯗꯣꯛ ꯇꯣꯏꯁꯤꯜꯂꯛꯂꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯔꯨꯔꯦꯜ ꯏꯟꯖꯤꯅꯤꯌꯔꯤꯡ ꯗꯤꯄꯥꯔꯠꯃꯦꯟꯇ DDO ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯌꯨꯝꯗ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯕꯣꯝ ꯊꯝꯖꯤꯜꯂꯝꯂꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 5 ꯇꯥꯔꯛꯄꯗ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯣꯔꯣꯝꯄꯥꯠ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯊꯥꯡꯒꯄꯥꯠ ꯍꯔꯤꯈꯥꯒꯣꯛ ꯃꯄꯥꯜꯗꯒꯤ ꯔꯨꯔꯦꯜ ꯏꯟꯖꯤꯅꯤꯌꯔꯤꯡ ꯗꯤꯄꯥꯔꯠꯃꯦꯟꯇ DDO ꯑꯣꯏꯕ ꯍꯥꯎꯕꯤꯖꯝ ꯕꯂꯤꯗꯥꯁ ꯁꯤꯡꯍ ꯆꯍꯤ 53ꯀꯤ ꯌꯨꯝꯗ ꯃꯁꯛ ꯈꯪꯗꯕꯁꯤꯡꯅ ꯕꯣꯝ ꯊꯝꯖꯤꯜꯂꯝꯂꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗꯒꯤꯉꯁꯤ ꯑꯌꯨꯛ ꯄꯨꯡ 7:35 ꯇꯥꯔꯛꯄꯗ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯨꯂꯤꯁ ꯇꯤꯝ ꯑꯃ ꯂꯥꯛꯇꯨꯅ ꯍꯥꯏꯔꯤꯕ ꯕꯣꯝ ꯑꯗꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯂꯧꯈꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯕꯣꯝ ꯑꯗꯨ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯊꯝꯖꯤꯜꯂꯝꯕꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯃꯛꯄꯨ ꯁꯦꯜꯒꯤ ꯗꯤꯃꯥꯟꯒ ꯃꯔꯤ ꯂꯩꯅꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯁꯤꯡꯖꯃꯩ ꯆꯤꯡꯉꯥ ꯃꯈꯥ ꯇꯣꯃꯥ ꯂꯩꯔꯛꯇ ꯂꯩꯕ ꯏꯝꯐꯥꯜ ꯐꯥꯏꯅꯥꯟꯁꯀꯤ ꯃꯦꯅꯦꯖꯤꯡ ꯗꯤꯔꯦꯛꯇꯔ ꯑꯣꯏꯕ ꯋꯥꯔꯦꯞꯄꯝ ꯒꯨꯅꯦꯁꯣꯔ ꯆꯍꯤ 53 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯅꯤꯂꯀꯣꯃꯣꯜꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯗ ꯃꯁꯛ ꯈꯪꯗꯕꯁꯤꯡꯅ ꯕꯣꯝ ꯑꯃꯉꯁꯤ ꯑꯌꯨꯛ ꯄꯨꯡ 11:40 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯊꯅꯝꯂꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏ ꯒꯨꯅꯦꯁꯣꯔꯒꯤ ꯊꯣꯡꯒꯥꯟꯗ ꯄ꯭ꯂꯥꯁꯇꯤꯛ ꯈꯥꯎ ꯑꯃꯗ ꯍꯥꯞꯂꯒ ꯌꯥꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯩꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨ ꯆꯤꯡꯅꯕꯗꯒꯤ ꯈꯨꯗꯛꯇ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯔꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡꯗ ꯄꯣꯠꯁꯛ ꯑꯗꯨ ꯕꯣꯝ ꯑꯣꯏꯔꯝꯕꯗꯒꯤ ꯄꯨꯂꯤꯁꯅ ꯕꯣꯝ ꯑꯗꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯕꯣꯝ ꯑꯗꯨ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯊꯝꯂꯝꯕꯅꯣ ꯍꯥꯏꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎꯗ ꯑꯁꯥꯝ ꯔꯥꯏꯐꯜꯄꯨ ꯐꯨꯔꯨꯞ ꯑꯃꯒꯤ ꯃꯤꯆꯪꯗ ꯂꯦꯞꯂꯒ ꯊꯕꯛ ꯇꯧꯏ ꯍꯥꯏꯕꯁꯤ ꯅꯣꯛꯅꯤꯡꯕ ꯐꯥꯎꯏ꯫ DG ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯐꯨꯔꯨꯞ ꯑꯃꯈꯛꯀꯤ ꯃꯤꯆꯪꯗ ꯂꯦꯞꯂꯤ ꯍꯥꯏꯅ ꯁꯟꯗꯣꯔꯛꯂꯤꯕ ꯑꯁꯤ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯑꯔꯥꯟꯕ ꯋꯥꯐꯝꯅꯤ ꯍꯥꯏꯅ ꯑꯁꯥꯝ ꯔꯥꯏꯐꯜꯀꯤ ꯗꯤꯔꯦꯛꯇꯔ ꯖꯦꯅꯔꯦꯜ PC ꯅꯥꯌꯛꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤ ꯑꯃꯅ ꯂꯧꯕ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ꯫ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜ PC ꯅꯥꯌꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯍꯧꯗꯨꯅ ꯊꯣꯔꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯑꯁꯥꯝ ꯔꯥꯏꯐꯜꯄꯨ ꯐꯨꯔꯨꯞ ꯑꯃꯒꯤ ꯃꯤꯆꯪꯗ ꯂꯦꯞꯂꯒ ꯊꯕꯛ ꯇꯧꯏ ꯍꯥꯏꯕꯁꯤ ꯅꯣꯛꯅꯤꯡꯕ ꯐꯥꯎꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯑꯃꯒꯤ ꯃꯈꯥꯗ ꯁꯟꯗꯣꯛꯄ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯋꯥꯐꯝꯅꯤ꯫ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯃꯥꯌꯣꯛꯇ ꯁꯟꯗꯣꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯔꯥꯟꯕꯅꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯀꯌꯥ ꯂꯩꯇꯕ ꯅꯠꯇꯦ꯫ ꯈꯔꯗꯪ ꯄꯜꯂꯕꯗ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯐꯥꯒꯠꯂꯛꯈꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯌꯥꯝꯕ ꯀꯨꯀꯤꯅ ꯈꯨꯟꯗꯥꯕ ꯃꯐꯝꯗꯒꯤꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯑꯁꯥꯝ ꯔꯥꯏꯐꯜꯗ ꯆꯪꯁꯤꯜꯂꯛꯈꯤꯕ ꯕꯪꯀꯔ ꯊꯨꯒꯥꯏꯕꯒꯤ ꯊꯕꯛ ꯑꯁꯤꯁꯨ ꯀꯨꯀꯤꯒꯤ ꯑꯦꯔꯤꯌꯥꯗꯅ ꯑꯌꯥꯝꯕꯅꯤ꯫ ꯏꯔꯥꯡ ꯑꯁꯤꯗ ꯊꯋꯥꯏ ꯊꯥꯈ꯭ꯔꯕ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯄꯥꯔꯁꯣꯅꯦꯜ ꯑꯗꯨ ꯀꯨꯀꯤꯒꯤ ꯑꯦꯔꯤꯌꯥꯗ ꯂꯩꯈꯤꯗꯕꯅꯤ꯫ ꯂꯣꯏꯅꯅ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯌꯥꯝꯕꯅ ꯍꯦꯜꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯔꯝ ꯀꯌꯥ ꯑꯁꯤ ꯂꯩꯕꯅ ꯏꯔꯥꯡ ꯑꯁꯤꯗ ARꯅ ꯐꯨꯔꯨꯞ ꯑꯃꯒꯤ ꯃꯤꯆꯪꯗ ꯂꯦꯞꯂꯤ ꯍꯥꯏꯕꯁꯤ ꯂꯥꯟꯅ ꯁꯟꯗꯣꯛꯄ ꯋꯥꯐꯝꯅꯤ꯫ ꯅꯣꯔꯊ ꯏꯁ ꯔꯤꯖꯟꯗ ꯃꯊꯧ ꯇꯧꯔꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯑꯌꯥꯝꯕ ꯅꯣꯔꯊ ꯏꯁ ꯁ꯭ꯇꯦꯠꯁꯤꯡꯗꯒꯤꯅꯤ꯫ ꯃꯁꯤꯗ ꯄꯥꯔꯁꯣꯅꯦꯜ ꯃꯁꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯕ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯥꯝꯅꯤ꯫ ꯃꯁꯤꯒꯤ ꯍꯦꯛ ꯃꯊꯪꯗ ꯃꯅꯤꯄꯨꯔꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯄꯥꯔꯁꯣꯅꯦꯜꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯕ ꯁ꯭ꯇꯦꯠ ꯑꯣꯏ꯫ ꯃꯁꯤꯗ ꯐꯨꯔꯨꯞ ꯑꯅꯤꯃꯛꯀꯤ ꯃꯤꯑꯣꯏꯁꯨ ꯌꯥꯎꯏ꯫ ꯏꯔꯥꯡ ꯑꯁꯤꯗ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯐꯨꯔꯨꯞ ꯑꯃꯒꯤ ꯃꯥꯏꯀꯩꯗ ꯂꯦꯞꯂꯦ ꯍꯥꯏꯔꯕꯗꯤ ꯐꯣꯔꯁ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯏꯍꯧ ꯂꯥꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯊꯥ 14ꯔꯣꯝ ꯑꯁꯤꯗ ꯑꯁꯥꯝ ꯔꯥꯏꯐꯜ ꯃꯅꯨꯡꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯑꯃꯠꯇ ꯊꯣꯛꯄ ꯂꯩꯇ꯭ꯔꯤ꯫ ꯊꯥ 14 ꯍꯦꯜꯂꯛꯂꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯗ ARꯗ ꯃꯔꯥꯜ ꯁꯤꯔꯤꯕ ꯃꯤꯑꯣꯏ ꯑꯩꯈꯣꯏꯒꯤ ꯕꯇꯥꯂꯤꯌꯟ ꯑꯃꯗ ꯍꯦꯛꯇ ꯂꯥꯛꯂꯒ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯒ ꯎꯅꯗꯨꯅ ꯑꯆꯨꯝꯕ ꯄꯨꯝꯅꯃꯛ ꯈꯪꯂꯕ ꯌꯥꯒꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯑꯣꯏꯅ ꯄꯥꯏꯈꯠꯂꯤ꯫ ꯂꯣꯏꯅꯅ ꯃꯍꯥꯛꯄꯨ ꯂꯝꯗꯝ ꯑꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯈꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎꯗ ꯅꯨꯄꯤꯗ ꯆꯠꯊꯕ ꯀ꯭ꯔꯥꯏꯝ ꯈꯨꯗꯤꯡꯃꯛ ꯑꯊꯨꯕꯗ ꯑꯦꯛꯁꯟ ꯂꯧꯈꯠꯀꯗꯕꯅꯤ꯫ ꯅꯨꯄꯤꯁꯤꯡꯗ ꯆꯠꯊꯕ ꯀ꯭ꯔꯥꯏꯝ ꯈꯨꯗꯤꯡꯃꯛ ꯑꯊꯨꯕ ꯃꯇꯝꯗ ꯑꯦꯛꯁꯟ ꯂꯧꯈꯠꯀꯗꯕꯅꯤ ꯍꯥꯏꯅ ꯅꯦꯁꯅꯦꯜ ꯀꯃꯤꯁꯟ ꯐꯣꯔ ꯋꯨꯃꯦꯟꯒꯤ ꯆꯦꯌꯔꯄꯔꯁꯟ ꯔꯦꯈꯥ ꯁꯔꯃꯅ ꯄꯨꯂꯤꯁꯁꯤꯡꯗ ꯈꯪꯍꯟꯈ꯭ꯔꯦ꯫ ꯅꯦꯁꯅꯦꯜ ꯀꯃꯤꯁꯟ ꯐꯣꯔ ꯋꯨꯃꯦꯟ NCWꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯇ꯭ꯔꯦꯅꯤꯡ ꯀꯣꯂꯦꯖꯀ ꯈꯨꯠꯁꯝꯅꯗꯨꯅ ꯄꯥꯡꯊꯣꯛꯄ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯋꯥꯔꯛꯁꯣꯞ ꯑꯣꯟ ꯖꯦꯟꯗꯔ ꯁꯦꯟꯁꯤꯇꯥꯏꯖꯦꯁꯟ ꯐꯣꯔ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯥꯔ ꯑꯃꯗꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯒ ꯁꯔꯨꯛ ꯌꯥꯗꯨꯅ ꯑꯍꯥꯟꯕ ꯃꯅꯤꯄꯨꯔ ꯔꯥꯏꯐꯜꯁꯀꯤ ꯕꯪꯀꯦꯠ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ NCWꯒꯤ ꯆꯦꯌꯔꯄꯔꯁꯟ ꯔꯦꯈꯥ ꯁꯔꯃꯅ ꯍꯥꯏ
Hauziki matam asidi nupa police nupi police haina khaidokpagi mahut police haiba wahi asina subsillaga amata oina khangnanaba mathau tarakle ishwarna nupa amasung nupi haibasi top topna semlabasu nupi nupa anigi marakta khenaba thamliba asidi khunai asina yengliba miyeng amadi lawsilliba maong asina khaidokpani nupana asigumba thabak tawgadabani nupina asigumba thabak tawba yade haibana singba asidi khunai asina lepthokpibani Masi khunagi miyengdadi mayol chonglakpani nupi amadi nupa anigi marakta lairiba manadaba miyeng asi mamangmaidagi hauna lairaklaba amadi khetnaba asi muthatnanaba National Women Commission na honaduna lakli nupi nupa anigi marakta khetnaba thamliba khunai asida nupi singda crime chathaba hengalakpa matamda police na kari karamna khongthang laukhatkani haibasi ngasidi yamna maru oiba ama oirakli police ta nupi amana wakalakpa matamda Police na nupi adu ningthina loinaduna achumba wayel phangnanaba honagadabani amadi awang nongpuk state maruoina Manipur dadi nupi sing hantana yengbagi phibam thoina laiba ude maikai asomgi nupi singdi ningthina empowerment tawbagi mami tai nupi singda chathaba crime ga mari lenana laukhatpa FIR sing athubada charge frame tawnaba honagadabani masina police singda miyamna thajaba hingatkani haina mahakna makha takhi makha taba pauda Kuki MLA tara asi Manipur thukainaba tawri khanglabanina makoida SLMB phambada karigi invite tawgadoribana Mahesor asuk waraba chahi ama makhai phajilaklaba irang asida lawgadaba solution power pairibasingna koithoktabida direct oina lawbiro masida political advantage lawnaduna amaga hunnaduna laibagi thabak asi tokpiro Kuki MLA tara asi Manipur thukainaba tawre khanglabanina masida makoida SLMB phambada invite tawgadoriba karigino makoidi legal action lawgadabani haina RPI gi National Secretary Mahesor Thongnaujamna thadorakpa video message amada phongdoraklei mahakna makhatana phongdokkibada Indian Constitution gi article chamaga khomphumari gi matung ina Kuki minister ani adusu pham lawthokpa yarabasu karigi lawthoktribano yelhomi kannanaba Manipur kannanaba tawbada mai onsinsi political party di yawningbada yawbiyu ruling power fudokpiyu sarkar pairibani opposition sumyam amadi yelhomina kari pamlibano haibasi direct hainasi hunaraga leibagi thabak toksi masida aikhoina chumi mana lali haina tawnaraga leibagi miyamgi achouba chamamnaba ama pokhale karam kananabu chumlibano haibadu miyamda kakngawna hale lusingba mayamna punsilaga lengakta haibiyu ST ki matangda palladuna Mahesorna hai maitaine ST sanaba tawbiyu Laithoraklaga laibiganu lising ani tarahumdoida Congress na naingak paringaida Ministry of Tribal Affairs ki state government se lakhrabani madusu tawkhidre lising aniga taramapa lising aniga kunmathoi lising aniga kunithoi da BJP na laingak pairaba matamdasu Ministry of Tribal Affairs ki se kaya amalaki madudasu recommend tawkide adum oirabadi kanana tawgadoribano aikhoigi hak haibada aduk yamna kiriba karigino aikhoina hawjik waribasi tumina laisilambadagini amaromdana khulngakpa isil inausingda NIA na karigi letter lakhangadoribano illegal immigrant ge mayokta leibak ngaklibani makoidi award oina pigadabani ruling opposition khaibiranu political advancement lawnanaba honaba toksi haina Mahesor na phongdokhi Atopa pauda aranba tawbasing kangkhatpada thauna phabagi mahutta achumba tawbada thauna phabiu desam Bosemgi authority singi matakta housing miyoi ahumna saba inquiry committee inquiry sathaba asi loisinduna maral laiba singi matakta chairak pidriba phauba board gi employee amata atopa department ta transfer tawkhiba yaroi haina Democratic Student Alliance of Manipur Desam gi secretary education oinam Ramesona thadorakpa chairol amana hairi Serol asina makha taribadi haudik sathariba inquiry asi numit kunigi manungda loisingadabani haina education department order thoklabasu tha ani phajilakdaba asi phawbada loisinabagi mami tadri July gi tang 38 phawbagi manungda inquiry loisanduna maral leibasingi mathakta chairak pidrabadi board ki manungda aranba thabak thoram kaya tawbada senariba masak naiba thaupuba sing masak maming mathaga konana makhoina tawriba asoiba sing adu leibak miya mangda phongdoklagani loinana board tagi officer ama hural lona da transfer lokthoknaba honaribasi ngakpigani hural lona da transfer tawthoknaba honariba asi education minister khudakta lepigadabani numit kunigi manungda inquiry loisangadabani loinana government ta report pigadabani haibasi education department na haksina lawbiu lebak miyamgi thajaba manghanbiganu hairi
ꯃꯈꯥ ꯇꯥꯕ ꯄꯥꯎꯗ ꯐꯤ ꯁꯥꯅꯕ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯦꯆꯤꯟꯅ ꯂꯩꯈꯥꯏꯕꯗꯒꯤ ꯅꯨꯄꯤ ꯑꯃ ꯁꯣꯛꯇꯨꯅ ꯂꯥꯏꯀꯠꯅꯈ꯭ꯔꯦ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 6 ꯇꯥꯕ ꯃꯇꯝꯗ ꯀꯨꯝꯕꯤ ꯁꯂꯥꯟ ꯀꯣꯟꯖꯤꯟ ꯄꯥꯠ 1ꯒ ꯊꯪꯅꯅ ꯂꯩꯕ ꯁꯒꯣꯜ ꯄꯥꯠꯇ ꯐꯤ ꯁꯥꯅꯕ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯦꯆꯤꯟꯅ ꯅꯨꯄꯤ ꯑꯃ ꯁꯝꯒꯤ ꯁꯔꯨꯛ ꯂꯩꯈꯥꯏꯈꯤꯕꯗꯒꯤ ꯅꯨꯄꯤ ꯑꯗꯨ ꯁꯣꯛꯇꯨꯅ ꯑꯔꯨꯕ ꯐꯤꯚꯝꯗ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯥꯏꯀꯠꯅꯈꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯃꯣꯏꯔꯥꯡꯊꯦꯝ ꯔꯥꯖꯦꯟꯒꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯃꯍꯥꯛꯀꯤ ꯁꯝ ꯌꯥꯎꯅ ꯀꯣꯛꯀꯤ ꯎꯟꯁꯥꯁꯤꯡ ꯃꯦꯆꯤꯟꯅ ꯐꯛꯇꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎꯗ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯗ ꯅꯨꯄꯤ ꯑꯅꯤ ꯐꯤ ꯊꯣꯡꯗꯅ ꯄꯨꯈꯤꯕꯒꯤ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ NCWꯒꯤ ꯆꯦꯌꯔꯃꯦꯟꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯄꯨ ꯆꯩꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯗ ꯍꯧꯈꯤꯕ ꯆꯍꯤꯗ ꯅꯨꯄꯤ ꯑꯅꯤ ꯐꯤ ꯊꯣꯡꯗꯅ ꯄꯨꯈꯤꯕꯒꯤ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯅꯦꯁꯅꯦꯜ ꯀꯃꯤꯁꯟ ꯐꯣꯔ ꯋꯨꯃꯦꯟ NCWꯒꯤ ꯆꯦꯌꯔꯄꯥꯔꯁꯟ ꯔꯦꯈꯥ ꯁꯔꯃꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯄꯨ ꯆꯩꯔꯗꯨꯅ ꯄꯨꯂꯤꯁ ꯑꯃꯗꯤ ꯑꯁꯥꯝ ꯔꯥꯏꯐꯜꯗ ꯊꯝꯂꯝꯕ ꯃꯤꯌꯥꯝꯒꯤ ꯊꯥꯖꯕ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯦꯟꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯖꯦꯟꯗꯔ ꯁꯦꯟꯁꯤꯇꯥꯏꯖꯦꯁꯟ ꯐꯣꯔ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜ ꯍꯥꯏꯕ ꯍꯤꯔꯝꯗ ꯉꯁꯤ ꯑꯍꯥꯟꯕ ꯃꯅꯤꯄꯨꯔ ꯔꯥꯏꯐꯜꯁꯀꯤ ꯕꯦꯟꯀ꯭ꯋꯤꯠ ꯍꯣꯜꯗ ꯋꯥꯔꯛꯁꯣꯞ ꯍꯧꯔꯗꯨꯅ NCWꯒꯤ ꯆꯦꯌꯔꯄꯥꯔꯁꯟ ꯔꯦꯈꯥ ꯁꯔꯃꯅ ꯍꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯏꯔꯥꯡ ꯑꯃ ꯅꯠꯇ꯭ꯔꯒ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯑꯃ ꯍꯦꯛ ꯊꯣꯛꯄ ꯈꯨꯗꯤꯡꯒꯤ ꯅꯨꯄꯤꯁꯤꯡꯗ ꯇꯥꯏꯅꯐꯝ ꯑꯣꯏꯔꯤꯕ ꯑꯁꯤ ꯃꯈꯣꯏꯕꯨ ꯄꯥꯡꯒꯜ ꯁꯣꯜꯂꯤ ꯍꯥꯏꯗꯨꯅ ꯇꯧꯅꯤꯡꯕꯇ ꯇꯧꯔꯤꯕꯔꯥ? ꯑꯁꯤꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯆꯦꯟꯕ ꯑꯗꯨꯗꯤ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯋꯥꯈꯜꯂꯣꯟ ꯅꯠꯇꯦ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯅꯨꯄꯤ ꯑꯅꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯈꯛ ꯅꯠꯇꯅ ꯏꯟꯗꯤꯌꯥ ꯄꯨꯝꯕ ꯃꯥꯂꯦꯝꯗ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯍꯟꯈꯤꯕꯅꯤ꯫ ꯃꯗꯨꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯅ ꯏꯀꯥꯏꯐꯝ ꯊꯣꯛꯏ꯫ ꯊꯧꯗꯣꯛ ꯑꯗꯨ ꯌꯥꯎꯅ ꯅꯨꯄꯤꯁꯤꯡꯗ ꯁꯣꯛꯄ ꯌꯥꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯊꯣꯛꯄ ꯃꯇꯝꯗ ꯄꯨꯂꯤꯁꯅ ꯃꯥꯡ ꯊꯥꯅ ꯆꯣꯡꯊꯣꯛꯇꯨꯅ ꯊꯕꯛ ꯇꯧꯒꯗꯕꯅꯤ꯫ ꯑꯐꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯗ꯭ꯔꯤꯉꯩꯗ ꯑꯐꯕ ꯃꯤꯑꯣꯏ ꯑꯃ ꯍꯥꯟꯅ ꯑꯣꯏꯕ ꯃꯊꯧ ꯇꯥꯏ꯫ ꯃꯤꯑꯣꯏꯕꯒꯤ ꯑꯐꯕ ꯂꯣꯟꯆꯠ ꯈꯪꯗꯕ ꯃꯤꯁꯛ ꯑꯗꯨꯅ ꯀꯩꯗꯧꯅꯨꯡꯗ ꯑꯐꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯣꯏꯕ ꯉꯝꯂꯣꯏ ꯍꯥꯏꯅꯁꯨ NCWꯒꯤ ꯆꯦꯌꯔꯄꯥꯔꯁꯟ ꯔꯦꯈꯥ ꯁꯔꯃꯅ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯅꯤꯄꯨꯔꯒꯤ DGP ꯌꯥꯎꯅ ꯃꯀꯣꯛ ꯊꯣꯡꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈꯤ꯫ ꯊꯧꯔꯝ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯕ ꯋꯥꯍꯪ ꯑꯃꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯔꯦꯈꯥ ꯁꯔꯃꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯅꯨꯄꯤꯁꯤꯡꯒꯤ ꯊꯧꯗꯥꯡ ꯌꯥꯝꯅ ꯆꯥꯎꯏ꯫ ꯃꯩꯇꯩ, ꯀꯨꯀꯤ ꯑꯃꯗꯤ ꯅꯥꯒꯥꯒꯤ ꯅꯨꯄꯤ ꯂꯨꯞꯁꯤꯡꯒꯤ ꯃꯍꯨꯠꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤ ꯂꯨꯞꯁꯤꯡ ꯑꯁꯤꯅ ꯃꯥꯡꯖꯤꯜ ꯊꯥꯗꯨꯅ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯕꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯟꯅꯒꯤ ꯐꯤꯚꯝꯗ ꯍꯟꯖꯤꯜꯂꯛꯄ ꯉꯝꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯡꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯊꯣꯔꯛꯇꯨꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯂꯝꯕꯤ ꯑꯣꯏꯒꯅꯤ ꯍꯥꯏꯈꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯄꯥꯎꯗ ꯁꯉꯥꯏ ꯏꯊꯅꯤꯛ ꯄꯥꯔꯛꯄꯨ ꯀꯨꯝꯖꯥ 2024ꯒꯤ ꯑꯦꯁꯤꯌꯥ ꯑꯥꯔꯀꯤꯇꯦꯛꯆꯔꯒꯤ ꯗꯤꯖꯥꯏꯟ ꯑꯦꯋꯥꯔꯗ AMDA ꯕꯦꯡꯀꯣꯛꯀꯤ ꯋꯤꯅꯔ ꯑꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯣꯏꯔꯥꯡ ꯈꯨꯅꯧꯗ ꯂꯩꯔꯤꯕ ꯁꯉꯥꯏ ꯏꯊꯅꯤꯛ ꯄꯥꯔꯛꯄꯨ ꯀꯨꯝꯖꯥ 2024ꯒꯤ ꯑꯦꯁꯤꯌꯥ ꯑꯥꯔꯀꯤꯇꯦꯛꯆꯔ ꯗꯤꯖꯥꯏꯟ ꯑꯦꯋꯥꯔꯗ AADAꯒꯤ ꯕꯦꯡꯀꯣꯛꯀꯤ ꯋꯤꯅꯔ ꯑꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯂꯦꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯁꯉꯥꯏ ꯏꯊꯅꯤꯛ ꯄꯥꯔꯛ ꯑꯁꯤ ꯍꯨꯏꯗ꯭ꯔꯣꯝ ꯗꯤꯖꯥꯏꯟ ꯁ꯭ꯇꯨꯗꯤꯑꯣ ꯗꯤꯖꯥꯏꯟ ꯇꯧꯗꯨꯅ ꯁꯉꯥꯏꯄ꯭ꯔꯧ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ SKTB ꯑꯣꯐꯤꯁꯀꯤ ꯃꯅꯥꯛꯇ ꯂꯩꯕ SKAY ꯏꯟꯐ꯭ꯔꯥ ꯄꯥꯔꯛ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯁꯥꯈꯤꯕꯅꯤ꯫ ꯕꯦꯡꯀꯣꯛꯇ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯃꯗ ꯂꯦꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯑꯦꯁꯤꯌꯥꯟ ꯕꯦꯁ ꯁꯤꯚꯤꯛ ꯕꯤꯜꯗꯤꯡ ꯑꯥꯔꯀꯤꯇꯦꯛꯆꯔ ꯗꯤꯖꯥꯏꯟꯒꯤ ꯃꯅꯥ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯛꯈꯤꯕꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯍꯨꯏꯗ꯭ꯔꯣꯝ ꯗꯤꯖꯥꯏꯟ ꯁꯨꯔꯦꯁ ꯍꯨꯏꯗ꯭ꯔꯣꯝꯅ ꯍꯥꯏꯈꯤꯕꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯥꯔꯀꯤꯇꯦꯛꯆꯔ ꯍꯥꯏꯕ ꯑꯁꯤ ꯁꯨꯞꯅꯇꯒꯤ ꯕꯤꯜꯗꯤꯡ ꯅꯠꯇ꯭ꯔꯒ ꯇꯥꯎꯟꯁꯤꯞꯀꯤ ꯗꯤꯖꯥꯏꯟ ꯇꯧꯕ ꯑꯗꯨ ꯅꯠꯇ꯭ꯔꯦ꯫ ꯗꯥꯏꯕꯔꯁꯤꯇꯤ ꯏꯟ ꯌꯨꯅꯤꯇꯤ ꯁꯦꯝꯒꯠꯇꯨꯅ ꯇꯨꯡꯂꯝꯆꯠꯀꯤ ꯑꯥꯔꯀꯤꯇꯦꯛꯆꯔꯒꯤ ꯂꯝꯗ ꯆꯤꯡꯁꯤꯟꯕꯅꯤ꯫ ꯁꯉꯥꯏ ꯏꯊꯅꯤꯛ ꯄꯥꯔꯛ ꯑꯁꯤ ꯃꯄꯥꯟ ꯊꯣꯡꯗ ꯎꯠꯂꯤꯕ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯗꯨ ꯈꯛꯇ ꯅꯠꯇꯅ ꯃꯅꯤꯄꯨꯔꯒꯤ ꯏꯅꯥꯛ ꯈꯨꯜꯂꯕ ꯀꯜꯆꯔꯦꯜ ꯍꯦꯔꯤꯇꯦꯖ ꯑꯃꯗꯤ ꯇ꯭ꯔꯦꯗꯤꯁꯟꯒꯤ ꯃꯐꯝ ꯑꯃꯅꯤ꯫ ꯃꯁꯤꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯂꯝꯀꯣꯏꯕꯁꯤꯡꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯤꯄꯨꯔꯒꯤ ꯑꯈꯟꯅꯕ ꯀꯜꯆꯔ, ꯇ꯭ꯔꯦꯗꯤꯁꯟ, ꯑꯥꯔꯠ ꯑꯦꯟড ꯀꯜꯆꯔ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯡꯒꯪꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨ ꯈꯪꯍꯟꯕ ꯉꯝꯂꯤ꯫ ꯄꯥꯔꯛ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯏꯊꯅꯣꯒ꯭ꯔꯥꯐꯤꯛ ꯃ꯭ꯌꯨꯖꯤꯌꯝ ꯑꯃꯅꯤ ꯍꯥꯏꯈꯤ꯫ ꯑꯦꯁꯤꯌꯥꯟ ꯑꯥꯔꯀꯤꯇꯦꯛꯆꯔ ꯗꯤꯖꯥꯏꯟ ꯑꯦꯋꯥꯔꯗꯀꯤ ꯀꯥꯡꯕꯨꯒ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯗꯨꯅ ꯁꯨꯔꯦꯁꯅ ꯍꯥꯏ ꯑꯦꯋꯥꯔꯗ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯑꯅꯧꯕ ꯗꯤꯖꯥꯏꯟ ꯀꯌꯥ ꯄꯨꯊꯣꯛꯄꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯍꯜꯂꯒꯅꯤ꯫ ꯄꯥꯔꯛ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟ, ꯇꯨꯔꯤꯖꯝꯒꯤ ꯗꯥꯏꯔꯦꯛꯇꯔ, ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯍꯥꯎꯁꯤꯡ ꯀꯣꯑꯣꯄꯔꯦꯁꯟ ꯂꯤꯃꯤꯇꯦꯗꯅ ꯁꯧꯒꯠꯄꯤꯈꯤꯕꯁꯤꯡꯒꯤꯗꯃꯛꯇꯁꯨ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯂꯛꯂꯤ꯫